Hello friend, si video khara puraga lakchare video adu yengminarase adu video hodingaida kariguma khara hajarangge mahanga mafamda bucket list ki mamingi pathokke legumes isamani aduga yona longjam aduga lefobi adudi video da mai onsil sei tang tang haina dani aseng manung sibadi kathokpani haina aishu nangbu kathoklabani Sumana hak to man bro. Aina nang sijibo migi oina bro. Sunga menga maro. I got broads in Atlanta. Just to be in the family. Credit cards and the scammers. Getting the looks in the van. Legacy, family. Wayne sitting like a panda. Going out like a Montana. Lay, ai gichu andar makakama. Yang tin kok chak vi ma. Aina yang tin sijaba. Ado aina khangpudagi dharma ka dum malere me aigi dharma ka sina dum hajare nagi fajabi figure tabido adada ai kan tajaro aduga aigi sak tv dharma ka mabse sida su kahan tar kono bera hala kani Hello da tabra tahe korino khange kayino nang ka lar duba saurira kaido wi sauduno saudi adu kai kana lar reiba apang wi asibo khangda male aduro nuksi baine Tadro haga oh iga gni une tai haiba kaigino phone torpoga thamage haide ai call thamage mai yaudre haiba adu idi sumthame thamba yaro marai jaw haisini If you don't want it, then I do what I remember. I'm not being a hot then if you continue. Video lore mathang mo ngai ngarase mayam nuaragadi like comment share subscribe to biramo bye bye mathang thengarase